Matamgi Manipuri Wari channel asibu tabiriba kwai pumnamakpu taram nokjari. Ngasisu mahausango Nuja Thoibi tarataruk suba tangkak amok puduna lakjari. Mayam punna taminarasi. Laijana khang kau kaurukpaduda asomda nupadudi khangpre khangi mathamoida phawbugum tawri. Nukmi tawruduna ai harje kainom tawrida. Punsibagi matawduda henbado makhutuna manada mensiladuna ho taba migisu khar khanaba phaida hojik sa hingne. Punsibado mamenta phairap yengladuna angang soise phangjadaba mayamna kalaknari. Akhoi ni gerangse ahen masiyom ningamali yohansira. Lain jado henbagi mamangduda ikairi. Nang yang ngang Punsiba. Kariya, nang nakupto kay gira, Punsiba kay naga. Class manari sibo, sumingway na kong nasi. Yaroy, nang gamahan sa gahaban, ay ni yaroy. Aduga, ay ni yada patabak amdaso, daw yaroy. Layo da tuminalay, Punsiba sa fondo da, munyang na duna. Angang matya, video call tawray siya, nang ginamay di yung gahaybagin. Nakuti yung gahaban nati. Nakuto yam thuna lawtho. Ai kai ngamar phone thamage nongan dore tumage ngai khoda nagna sadu kamai dore yam wari ba waje yare khangi khonjel do yare kaino ngasi sibo asuka madam sangni sibo ai tumage kokchi hoi pathar phone ka kanu ko nangina kan da tham aduga namai da so phone lam don silaka dawni Adudi yare indo kari indom jano mawalaw di ay nataw hay di sataw yada di ay daw jayag talaka daw ni Punsibagi anam kan mamataw do dalay jado kapning mamiyaw silak lay asawa mataw o lurabaso punsiba ni hanjilak kani upay layte wa makataru dre fondo wal do ngaraga thammi aduga maso mamay do on silak i aduga fonda di yung bangam jade makot do na mamay do kumjale Somda Punsiba sa wakaldo yam nungay na long na tumlambadagi lai jana chiem na tumlagpadoda masu chiem na tumlagli aduga khonjol do tablo hayrakli angang nakuto khomjingan haibane lai jado wangang ge tawbane hangthi oina khalakli Punsiba do Nungcthoi e aduga yam managa hayrai mai sei tingak tengai re namai do ing haibada dia bidaba hakthi khan badadi aige mai sida khanjin biba Kari matong nami, nuksibi nang bo, tamoy si electric jingbagom tra kape. Punsiba ke churol vitar galain jadi sawram badagi ikai badum paurakli. Dupada sohan balayte hen buhen jilakli. Angai gai tibya, nang ni kai raga adum lay roko. Si, ahin tum dadi arwe, nung sungan dore nangak tum tose. Nang tamcha sang biragi. Naksudum. Lai jari tap na hairi Punsiba do bisum anido khang sok chela do na hera bebar lai tap taw kanuda tum Lai ju makata na Punsiba ga mana do na lai tri mamito tap na uisin kre Punsiba sonok mi tumin na mataw ding do na le Lai ju satum kramali mamay do khamjelamba makut do tam na thadare khamjen bina balai traba mai thong do so hojik ti khazana uba phangli Punsiba do nakfet taw ning jai aduga machin da sutam na sonjai Aya, tumasam nung sine. Tumlaga na amuk hele nung siba. Nung siba na lord. Kunong si dilay jehe. Ay ngang dyan apise. Punsiba sa lain jabu yang niyang na adum tagre. Matang ginumit ni. Dito, lai jagi kanda thonglo tilaga isaw tawragli. Laija! Hey, Laija! Nang basira po ne? Hawju pa ba hawka dress ba? Kidawrige! Konjol da Laija so mit kang sing Bakana phok haugatli. Tarin damja, ay hakjang nungai da tawni. Nasinaraga thabak tawning da bagine, kadarga da tawrukan. Yam thun haugalu ko. Nasinaba na tin damja. Nangam na bakhumla kanu ne, yam thun haugalu. Ngasina tay kaya jare ko. Asing haram lang garito sa jet kray, lain ja sangam da haugatli, pamung da lotion bada, Punsibagi fondo, wal da ngarang galerang bado o bada, lain ja, ngarang Punsiba la ambado, kang nining sing na Pamang machidu da pamtharaga makhoto na naibak da nalaga nakfetawje machin na sa sonjeri Punsiba
ꯁꯛꯁꯦꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ꯭ꯔꯥ? ꯅꯪꯅꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯅꯪꯅꯕꯨ ꯍꯤꯡꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯈꯤꯒꯦꯀꯣ ꯄꯨꯟꯁꯤꯕ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯈꯠꯂꯒ ꯃꯈꯨꯠꯇꯨꯅ ꯅꯝꯃꯤ꯫ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯀꯩꯝꯇ ꯊꯣꯔꯛꯇꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯍꯟꯖꯤꯟꯈꯤ ꯋꯥꯈꯜꯗꯨꯗ ꯁꯤꯈꯜꯂꯤ꯫ ꯀꯩꯅꯣ ꯉꯔꯥꯡꯗꯤ ꯁꯤꯗ ꯅꯝꯕꯗ ꯉꯥꯜꯂꯛꯄꯅꯤ, ꯉꯁꯤꯗꯤ ꯉꯥꯜꯂꯛꯇ꯭ꯔꯤꯁꯤꯅ? ꯑꯁ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯖꯥꯠꯂꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯇꯟꯈ꯭ꯔꯦꯗ꯫ ꯄꯨꯟꯁꯤꯕꯩ ꯃꯑꯣꯡꯗꯨꯒ ꯐꯣꯟ ꯁꯤꯡꯉꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯑꯁ ꯑꯩꯗꯤ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ, ꯀꯣꯛꯅ ꯀꯣꯛ ꯆꯤꯛꯄꯅꯤ꯫ ꯍꯩ ꯂꯥꯏꯖꯥ, ꯅꯪꯒꯤꯁꯦ ꯏꯕꯨ ꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯅꯁꯝꯗꯣ ꯐꯣꯏꯗꯠꯂꯣ ꯍꯥꯏꯕ꯭ꯔꯣꯅ? ꯔꯤꯇꯨꯗꯨ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯟꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯜꯂꯝꯕ ꯋꯥꯈꯜꯒꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯂꯥꯛꯑꯦ ꯏꯟꯗꯣꯝꯆꯥ꯫ ꯐꯨꯛ ꯍꯧꯒꯠꯂꯤ, ꯐꯣꯟꯗꯨ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯔꯤꯇꯨ ꯒꯧꯇꯝꯒꯁꯨ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯟꯗꯨꯅ ꯀꯨꯝꯊꯔꯛꯄ ꯎꯕꯗꯨꯗ ꯔꯤꯇꯨꯗꯨ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛꯄꯨ ꯍꯧꯒꯠꯄ ꯃꯇꯝꯂꯣ? ꯍꯥ? ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯅꯪ ꯅꯅꯝꯗꯣ ꯇꯠꯅꯕ ꯐꯨꯗꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯂꯥꯏꯟꯗꯨ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯌꯥꯝ ꯀꯤꯅ ꯈꯨꯝꯂꯛꯂꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯩ ꯉꯔꯥꯡ ꯇꯨꯝꯕ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯏꯟꯗꯣꯝꯆꯥ꯫ ꯂꯥꯏꯟꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯎꯇꯝꯗ ꯂꯥꯏꯟꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯔꯤꯇꯨꯗꯨ ꯉꯝꯅꯕ ꯉꯥꯡꯂꯤ꯫ ꯅꯁꯥ ꯀꯟꯖꯅꯕ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤꯅꯦ ꯍꯩꯔꯦꯅꯦ꯫ ꯅꯁꯛꯇꯨ ꯌꯦꯡꯗꯤ ꯆꯠꯂꯣ, ꯅꯪ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯔꯨꯔꯣ ꯆꯠꯂꯣ꯫ ꯂꯥꯏꯟꯗꯨꯁꯨ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯟꯗꯨ ꯆꯪꯈꯤꯕꯒ ꯎꯇꯝ ꯔꯤꯇꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗꯦ꯫ ꯑꯉꯥꯡꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯦ ꯒꯨꯂꯤꯔ ꯀꯩꯅꯣꯃꯗꯤ ꯂꯩꯔꯒ ꯄꯤꯖꯁꯤꯗꯅ꯫ ꯔꯤꯇꯨꯗꯣ ꯈꯣꯏꯁꯥꯎꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏꯅꯦ, ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯨꯝ ꯂꯩꯒꯗꯧꯅꯤ, ꯃꯄꯨ ꯁꯥꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯃꯄꯨꯅꯦ ꯃꯄꯨ, ꯃꯥꯅ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯣꯏ ꯅꯨꯄꯤꯅ ꯈꯤꯠ ꯍꯦꯟꯕꯖꯥꯠꯅꯤꯀꯣ ꯂꯧꯁꯤꯟꯕꯤ ꯈꯣꯠꯆꯤꯟꯕꯒꯤ ꯊꯕꯛꯁꯦ꯫ ꯍꯣꯠꯅꯕꯤ ꯑꯃ ꯑꯣꯏꯔꯝꯕꯒꯤꯅꯤ ꯍꯧꯖꯤꯛ ꯁꯣꯝꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯐꯪꯂꯤꯕꯗꯣ꯫ ꯑꯩꯅ ꯄ꯭ꯂꯥꯟ ꯌꯥꯠꯂꯝꯗ꯭ꯔꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯤꯈꯥ ꯄꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨꯅꯦ, ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯁ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯄꯣꯟꯇꯦꯗ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯃꯥ, ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗ꯫ ꯆꯤꯟꯒꯟꯕꯤ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯅꯃꯤꯠ ꯄꯤꯅ ꯌꯦꯡꯉꯨꯗꯅ꯫ ꯑꯁꯣꯝꯅ ꯄꯨꯟꯁꯤꯕꯁꯨ ꯃꯤꯠ ꯍꯦꯛ ꯁꯤꯡꯂꯛꯄꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛꯇꯨꯗ ꯃꯃꯤꯠꯇꯨ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯄꯨꯡ 9 ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒꯨꯝ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯧꯊꯣꯔꯛꯏ꯫ ꯂꯧꯅ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯕꯥꯔꯨꯝꯗ ꯆꯤꯟꯁꯤꯟꯈ꯭ꯔꯤ꯫ ꯕꯥꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯑꯍꯦꯟꯕꯕꯨ ꯀꯧꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯟꯕ, ꯍꯦꯟꯕꯧ, ꯍꯦꯟꯕ꯫ ꯑꯍꯦꯟꯕꯁꯨ ꯅꯟꯗꯣꯒꯤ ꯀꯥꯗ ꯅꯟꯗꯣꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯀꯧꯕꯗꯨ ꯇꯥꯔꯕꯗꯨꯗ ꯑꯍꯦꯟꯕꯗꯣ ꯏꯁꯧꯒ ꯇꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯗ ꯆꯧꯁꯤ ꯀꯩꯅꯣ ꯎꯔꯥꯎ ꯊꯔꯥꯎ ꯀꯧꯏꯁꯤꯕꯣ? ꯑꯩꯗꯤ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯦ꯫ ꯍꯦꯟꯕ, ꯅꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ, ꯑꯝꯇ ꯈꯨꯝꯃꯨ꯫ ꯗꯥꯆꯧꯕꯝ, ꯕꯕꯥꯏ ꯀꯥꯗ ꯂꯩ ꯂꯥꯎ꯫ ꯑꯍꯦꯟꯕꯗꯣ ꯅꯟꯗꯣꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯕꯥ, ꯑꯩꯈꯣꯏ ꯗꯥꯆꯧꯕꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯦꯟꯖ ꯇꯧꯍꯜꯂꯛꯀꯦ ꯌꯦꯡꯉꯨ꯫ ꯑꯗꯨꯅꯤꯗꯅ ꯍꯦꯟꯕ, ꯃꯥꯒꯤ ꯈꯟꯕꯗ ꯅꯃꯥꯁꯨ ꯃꯊꯥ ꯁꯥꯃꯟꯗꯅꯅꯦ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤꯅꯦ꯫ ꯅꯣꯏ ꯀꯅꯥ ꯃꯊꯥ ꯁꯥꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯩꯒꯤꯗꯃꯛ ꯀꯩꯝ ꯈꯟꯕꯤꯌꯨꯅꯨ꯫ ꯑꯍꯤꯡꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ, ꯀꯩ ꯀꯥꯟꯗꯕꯗ ꯄꯪꯈꯟꯗꯦ ꯈꯟꯗꯅ꯫ ꯄꯨꯟꯁꯤꯕꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯍꯦꯟꯕꯒ ꯅꯟꯗꯣꯒꯗꯣ ꯈꯪꯌꯦꯡ ꯌꯦꯡꯂꯦ꯫ ꯑꯍꯦꯟꯕꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯥꯝ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯂꯦ꯫ ꯁꯥꯔꯨꯅꯨ ꯁꯥꯔꯨꯅꯨ ꯕꯕꯥ, ꯊꯃꯣꯏꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕꯅꯤ, ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯋꯥꯔꯛꯆꯔꯅꯤ꯫ ꯑꯩꯅꯁꯨ ꯄꯩꯁꯥ ꯅꯝꯂꯒ ꯈꯔ ꯍꯦꯟꯖꯤꯟꯅ ꯋꯥꯔꯣꯅ ꯍꯥꯏꯗꯣꯏꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯗꯨꯅ ꯑꯍꯦꯟꯕꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯔꯥꯏꯕꯛ ꯑꯇꯣꯡꯕꯗꯨꯗ ꯒ꯭ꯔꯤꯟ ꯀꯥꯕ ꯄꯥꯝꯗꯗꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯍꯦꯟꯕꯗꯣ ꯁꯨꯒꯠꯂꯗꯨꯅ ꯑꯁ ꯏꯔꯦ ꯗꯥꯆꯧꯕ꯫ ꯅꯟꯗꯣꯗꯣ ꯑꯅꯤꯗꯨꯗ ꯌꯦꯡꯂꯗꯨꯅ ꯌꯥꯔꯦꯀꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯟꯗꯣ ꯑꯝꯇ ꯇꯧꯔꯛꯈꯤꯅꯨ, ꯏꯄꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯅꯟꯗꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯅꯟꯗꯣꯁꯨ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅꯒ ꯍꯥꯏꯔꯛꯂꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯎ꯫ ꯏꯄꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯃꯍꯨꯠ ꯁꯤꯜꯍꯧꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯏꯅ ꯁꯤꯜꯍꯧꯕꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯔꯣꯏ꯫ ꯅꯣꯏ 12 ꯂꯣꯏꯔꯒ ꯀꯗꯥꯏꯗ ꯇꯝꯒꯦ ꯍꯥꯏꯕꯅꯣ? ꯅꯣꯏꯅ ꯇꯝꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯏꯄꯥꯅ ꯇꯝꯍꯟꯒꯅꯤ꯫ ꯄꯨꯟꯁꯤꯕꯗ ꯋꯥꯈꯜ ꯏꯈꯟ ꯈꯟꯗꯦ ꯏꯁꯠ ꯈꯨꯝꯂꯛꯂꯦ꯫ ꯑꯩꯒꯤꯗꯤ ꯊꯤꯕꯤꯔꯨꯔꯅꯨ, ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯊꯤꯖꯤꯜꯂꯗꯧꯅꯤ ꯕꯕꯥ꯫
ꯍꯦꯟꯕꯣꯏꯅ ꯊꯥꯈꯣ ꯑꯍꯦꯟꯕꯗꯨ ꯈꯨꯝꯂꯛꯏ ꯏ ꯅꯨꯡꯉꯥꯏꯗꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯁꯅꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯍꯦꯟꯕꯁꯤ ꯅꯪꯅ ꯆꯍꯤ 2 ꯍꯜꯂꯤꯕꯅꯤꯅꯦ ꯑꯉꯥꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯅꯪꯅꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤꯕꯗꯨ ꯊꯧꯁꯥꯗꯅ ꯑꯃꯨꯛꯀꯁꯨ ꯈꯨꯝꯂꯛꯂꯦ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯈꯣ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯉꯝꯃꯔꯣꯏ ꯕꯕꯥꯅ ꯌꯥꯝ ꯄꯦꯟꯗ꯭ꯔꯒꯅ ꯍꯌꯦꯡ ꯅꯁꯨꯗꯣ ꯐꯖꯅ ꯁꯦꯝꯕꯤꯔꯣ ꯍꯦꯟꯕꯁꯦ ꯑꯩꯅ ꯍꯜꯂꯁꯨ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯦꯟꯕꯒꯤ ꯃꯆꯥꯗꯒꯤ ꯍꯜꯂꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯣꯏꯅ ꯕꯕꯥꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯣ ꯃꯄꯥ ꯑꯩꯅ ꯑꯌꯥꯝꯕ ꯄꯤꯔꯕꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯅꯤꯅꯦ ꯅꯟꯗꯣꯗꯣ ꯈꯪꯂꯥꯎꯒ ꯂꯥꯎꯔꯛꯂꯦ ꯍꯩ ꯁꯅꯥ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦꯗ ꯅꯪꯁꯦ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯄꯨꯟꯁꯤꯕꯗꯨ ꯍꯦꯟꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯣꯏ ꯑꯗꯨꯗ ꯈꯪꯗꯦ ꯍꯦꯟꯕ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤꯅꯤ ꯂꯩꯁꯦꯝꯕꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯎ ꯑꯍꯦꯟꯕꯁꯨ ꯑꯦꯟꯖꯦꯜ ꯍꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯕꯅ ꯃꯥꯁꯨ ꯆꯠꯅꯤꯡꯉꯤ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯗꯣꯔꯛꯂꯤ ꯌꯦꯁ ꯑꯗꯨꯃꯗꯤ ꯌꯥꯏꯌꯦ ꯗꯥꯆꯧ ꯌꯥꯏ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯃꯄꯥꯗꯣ ꯑꯃꯨꯛ ꯀꯤꯔꯛꯄ ꯃꯥꯜꯂꯤ ꯑꯍꯦꯟꯕꯗꯣ ꯄꯨꯟꯁꯤꯕꯁꯨ ꯅꯟꯗꯣꯗ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯑꯍꯦꯟꯕꯁꯨ ꯅꯟꯗꯣꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯕꯥ ꯉꯁꯤꯗꯤ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤ ꯅꯪꯁꯨ ꯅꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦꯔ ꯍꯦꯟꯕ ꯅꯟꯗꯣꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯣ ꯕ꯭ꯔꯪ ꯍꯧꯔꯒ ꯁꯥꯎꯒꯠꯂꯛꯂꯦ ꯄꯨꯟꯁꯤꯕ ꯄꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯪ ꯂꯩꯍꯧꯔꯣ ꯍꯦꯟꯕ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯒꯨꯗ ꯕꯥꯏ ꯑꯣꯀꯦ ꯔꯣꯖꯔ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯈꯤ ꯅꯟꯗꯣꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯍꯦꯟꯕ ꯅꯌꯥꯝꯕꯁꯨ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪ ꯑꯝꯇ ꯆꯠꯂꯨ ꯒꯥꯔꯤ ꯈꯨꯊꯧ ꯆꯨꯠ ꯆꯥꯗꯕꯅꯤ ꯑꯃꯨꯛ ꯌꯨꯝ ꯑꯍꯦꯟꯕꯗꯣ ꯐꯨꯛꯀ ꯍꯧꯒꯠꯂꯗꯨꯅ ꯍꯣꯏ ꯕꯕꯥ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯕꯁꯨ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯅꯟꯗꯣꯁꯨ ꯃꯆꯨ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯛꯇꯣ ꯉꯥꯊꯔꯒ ꯋꯥꯈꯜ ꯈꯜꯂꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯟꯁꯤꯕꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯨꯄꯤ ꯊꯤꯔꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯏꯊꯣꯡꯗꯣ ꯈꯖꯤꯛ ꯑꯣꯜꯂꯤ ꯏꯊꯧ ꯁꯅꯥꯍꯜ ꯅꯪꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯕ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯁꯦ ꯉꯁꯤꯗꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯃꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯉꯁꯤꯗꯤ ꯅꯆꯥ ꯉꯥꯎꯕꯁꯤꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤꯕꯗꯣ ꯍꯧꯗꯣꯛꯅꯕ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅꯦ ꯏꯇꯥ ꯏꯆꯥ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯣ ꯎꯕ ꯐꯪꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯗ ꯑꯣꯟꯊꯣꯛꯅ ꯄꯦꯜꯍꯧꯗꯦꯗꯀꯣ ꯏꯇꯥ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯗꯣ ꯅꯟꯗꯣꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯔꯥꯁꯤꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯔꯥꯁꯤꯁꯨ ꯐꯃꯨꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯁꯥꯗꯅ ꯂꯥꯛꯂꯤꯕꯗꯣ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯪꯉꯥꯏ ꯍꯩꯔꯛꯏ ꯃꯝꯆꯥ ꯃꯅꯝ ꯅꯝꯕꯤꯔꯣ ꯔꯥꯁꯤꯗꯣ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯐꯂꯩ ꯊꯣꯔꯛꯂꯒ ꯁꯅꯥ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯂꯩꯁꯦꯝꯕꯣꯏꯗ ꯆꯠꯀꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯔꯨꯔꯗꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯁꯧ ꯇꯧꯔꯛꯑꯅꯤ ꯑꯩ ꯗꯥꯎ ꯌꯥꯔꯣꯏꯕ ꯃꯝꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯕꯤꯔꯣ ꯃꯊꯣꯡ ꯆꯥꯗꯕ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯆꯥꯛꯀ ꯆꯥꯔꯝꯕ ꯃꯤ ꯁꯅꯥ ꯃꯝꯆꯥ ꯑꯩ ꯌꯥꯝ ꯊꯨꯔꯦ ꯃꯅꯝ ꯅꯝꯒꯗꯕ ꯅꯝꯕꯤꯔꯣ ꯂꯩꯁꯦꯝꯕꯍꯣꯏꯗꯅꯤ ꯆꯥꯛꯁꯨ ꯂꯩꯁꯦꯝꯕꯍꯣꯏꯗ ꯆꯥꯔꯒꯦ ꯔꯥꯁꯤꯁꯨ ꯄꯨꯟꯁꯤꯕꯅ ꯁꯥꯎꯕ ꯃꯥꯟꯕ ꯋꯥ ꯈꯨꯉꯥꯡꯗꯨꯗ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯁꯦꯀꯦꯟ ꯐꯥꯅ ꯄꯟꯊꯗꯨꯅ ꯂꯩꯇꯦ ꯃꯃꯩꯗꯨ ꯐꯂꯩ ꯊꯣꯔꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯍꯦꯟꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯔꯥꯁꯤꯁꯨ ꯃꯔꯝ ꯍꯪꯉꯨꯗ꯭ꯔꯤ ꯃꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯈꯪꯂꯕꯅꯤꯅ ꯃꯅꯝꯗꯨ ꯅꯝꯕꯤꯔꯛꯂꯤ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯊꯧꯔꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗ ꯂꯥꯏꯟꯖꯁꯨ ꯉꯝꯗ ꯏꯔꯨꯖꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗꯣ ꯅꯤꯛꯄꯗ ꯂꯣꯏꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯕꯗꯨ ꯐꯥꯎꯕ ꯔꯤꯇꯨꯁꯨ ꯂꯥꯏꯖꯕꯨ ꯍꯟꯅ ꯌꯦꯡꯗꯦ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯤꯜꯂꯤ ꯃꯀꯣꯛꯇꯨꯁꯨ ꯍꯥꯏꯒꯠꯇꯅ ꯆꯤꯛꯂꯤꯕꯅꯤ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯂꯩꯕꯁꯨ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯂꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯅ ꯂꯥꯏꯖꯨꯍꯩꯒꯤ ꯂꯩꯔꯛꯇ ꯒꯥꯔꯤ ꯍꯥꯏꯖꯤꯟꯈꯤꯕꯗꯨꯗ ꯑꯍꯦꯟꯕꯗꯨ ꯂꯥꯎꯔꯛꯂꯤ ꯗꯥꯆꯧꯕ ꯂꯝꯕꯤ ꯑꯣꯟꯅꯗ꯭ꯔꯣ ꯄꯣꯄꯪ ꯂꯩꯁꯦꯝꯕꯍꯣꯏꯗꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯅꯇꯩꯃꯍꯣꯏꯗꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩꯒꯤ ꯇꯨꯡꯏꯜꯂꯣ ꯑꯁ ꯄꯤꯛꯏꯜꯂꯕꯅꯤ ꯑꯩꯗꯤ ꯏꯇꯨ ꯌꯦꯡꯒꯦ ꯂꯥꯛꯄꯁꯤꯗꯤ ꯃꯤꯇꯨ ꯌꯦꯡꯂꯍꯟꯕ ꯇꯥꯔꯕꯣ ꯑꯍꯦꯟꯕꯗꯨ ꯃꯌꯥꯝꯕꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯗꯤ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯑꯅꯤꯗꯨ ꯉꯥꯡꯅ ꯅꯦꯟꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯃꯁꯥꯅ ꯈꯪꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯏ ꯑꯅꯤꯗꯨ ꯏꯄꯟ ꯄꯟꯗꯦ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ
ꯄꯨꯟꯁꯤꯕꯗꯨ ꯑꯐꯥꯎ ꯁꯥꯗꯅ ꯒꯥꯔꯤꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯩ꯫ ꯍꯥꯟꯅ ꯏꯃꯨꯡꯗꯨꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯄ ꯃꯤ ꯑꯃꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯀꯧꯔꯛꯂꯦ꯫ ꯅꯦꯟꯁꯤ! ꯅꯦꯟꯁꯤ! ꯅꯣꯏ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯣ? ꯃꯃꯥ! ꯃꯃꯧ! ꯃꯃꯥ! ꯃꯃꯧ! ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯑꯍꯦꯟꯕꯗꯣ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯒꯥꯔꯤꯗꯨꯗꯒꯤ ꯁꯨꯀꯨꯝꯊꯗ꯭ꯔꯤ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯗꯨꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ꯫ ꯑꯁ ꯙꯞꯇꯤ ꯑꯅꯩꯕꯤꯅꯤꯅꯦ ꯏꯃꯥꯏꯕꯦꯝꯃ ꯍꯥꯏꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯍꯟꯕ ꯂꯩꯇꯦ꯫ ꯅꯦꯟꯁꯤ ꯀꯧꯕꯗ ꯇꯥꯗꯕꯗꯨꯗ ꯔꯤꯇꯨꯕꯨ ꯑꯃꯨꯛ ꯀꯧꯔꯤ꯫ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯔꯤꯇꯨꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯨꯃꯥꯡꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯩꯃ ꯏꯆꯥꯁꯤꯡ ꯉꯥꯛꯇꯅꯤꯗꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯣꯏꯕꯣ? ꯄꯨꯟꯁꯤꯕꯗꯣ ꯐꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯃ ꯁꯨꯇꯤ ꯑꯣꯏꯕꯁꯤꯗ ꯁꯤꯗ ꯁꯨꯝ ꯀꯣꯏꯔꯛꯏꯅꯤ꯫ ꯔꯤꯇꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯀꯥꯈꯠꯂꯨ ꯀꯩꯅꯣ ꯃꯤꯇꯣꯞ ꯇꯧꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯀꯧꯗ꯭ꯔꯁꯨ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥ ꯉꯥꯡꯗ ꯔꯤꯇꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯂꯛꯂꯤ꯫ ꯅꯦꯟꯁꯤꯒꯤ ꯀꯥꯡꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯨꯟꯁꯤꯕꯒ ꯑꯍꯦꯟꯕꯒꯗꯨ ꯐꯝꯍꯜꯂꯤ꯫ ꯏꯆꯥꯁꯤꯡ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤ? ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯇ꯭ꯔꯤꯗ ꯃꯃꯥ꯫ ꯑꯍꯦꯟꯕꯅ ꯁꯠ ꯈꯨꯝꯂꯛꯄꯅꯤ꯫ ꯍꯥꯏꯅ ꯃꯌꯥꯝꯕꯗ ꯃꯃꯤꯠ ꯀꯨꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯐꯔꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ꯫ ꯅꯪ ꯕꯕꯥꯒ ꯃꯃꯥꯒꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯦꯟꯁꯤꯒ ꯂꯥꯏꯖꯒ ꯇꯧꯔꯒꯅꯦ ꯅꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯍꯧꯔꯣꯀꯣ꯫ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯥꯗꯤ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯃꯃꯥ ꯐꯖꯗ ꯏꯊꯔꯒꯦ ꯉꯁꯤꯗꯤ ꯅꯠꯇ꯭ꯔꯅꯦ ꯑꯍꯦꯟꯕ? ꯑꯍꯦꯟꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒꯨꯝ ꯄꯤꯁꯨꯝꯗ ꯐꯠꯀ ꯊꯦꯛꯀꯠꯂꯛꯏ꯫ ꯑꯍꯦꯟꯕꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯀꯣꯛꯇꯨ ꯅꯣꯝꯂꯗꯨꯅ ꯃꯃꯩꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯅꯥꯒꯦꯠꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯗꯣ ꯏꯃꯥ ꯅꯦꯟꯁꯤꯗꯤ? ꯑꯍꯦꯟꯕꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯃꯥꯜꯂꯤꯗ ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯕꯅꯣ? ꯑꯩꯗꯤ ꯇꯥꯕꯕꯨ ꯉꯝꯗꯦꯅꯦ꯫ ꯅꯣꯛꯄ ꯈꯥꯡꯕꯗ ꯄꯤ ꯑꯣꯔꯣ ꯍꯩꯊꯔꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯑꯍꯦꯟꯕꯗ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯔꯤꯇꯨꯅ ꯂꯩꯌꯦ ꯍꯧꯒꯠꯈꯤꯕꯗ ꯉꯥꯏꯔꯤ ꯕꯥꯠꯔꯨꯝ ꯆꯪꯉꯝꯒꯅꯤ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯁꯦ꯫ ꯅꯣꯏ ꯂꯥꯛꯑꯦ ꯇꯥꯕꯗꯅꯦ ꯃꯥꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤꯗꯣ꯫ ꯃꯃꯥ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯀꯣ꯫ ꯅꯦꯟꯁꯤ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯄꯥꯈꯠꯅ ꯏꯃꯥ ꯀꯧꯔꯅꯨ ꯌꯥꯔꯦ ꯃꯥꯏ ꯊꯣꯛꯆꯔꯛꯑꯁꯅꯤ꯫ ꯃꯃꯥ ꯍꯣꯏꯁꯨ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯗ ꯑꯦꯟꯁꯥꯡꯗ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯕ ꯇꯥꯔꯦꯅꯦ꯫ ꯔꯤꯇꯨꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯤ꯫ ꯆꯥꯊꯔꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯨ ꯏꯃꯥ ꯃꯤ ꯊꯥꯔ ꯂꯩꯍꯜꯂꯨꯒꯦꯅꯦ꯫ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯤꯍꯨꯟ ꯈꯪꯅ ꯐꯠ ꯈꯨꯝꯂꯛꯂꯤ꯫ ꯃꯃꯥ ꯃꯤ ꯊꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯅꯦꯟꯁꯤꯒ ꯑꯩꯒ ꯍꯦꯛꯇ ꯂꯩꯔꯨꯔꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯦꯟꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯌꯥ ꯄꯨꯟꯁꯤꯕ ꯌꯥꯝ ꯊꯥꯖꯗꯦ ꯍꯦꯟꯕꯁꯨ ꯌꯥꯎꯔꯛꯏꯔꯣ? ꯅꯣꯏ ꯃꯈꯣꯜ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯆꯦꯟꯊꯣꯔꯛꯏꯅꯤ ꯑꯗꯨꯒ ꯂꯥꯛꯑ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯕꯗꯨꯅ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯕꯒꯨꯝ ꯉꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯋꯥꯈꯜꯗꯨꯗ ꯈꯜꯂꯦ꯫ ꯑꯁ ꯎꯅꯤꯡꯕ ꯃꯤꯅ ꯊꯣꯔꯛꯇꯦ ꯀꯧꯖꯦꯡ ꯃꯥꯟꯕꯤꯁꯨ ꯑꯣꯏꯅ ꯊꯣꯔꯛꯑꯦ ꯕꯤꯠꯀ ꯂꯩꯇꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯦꯟꯁꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯨꯗ ꯒꯤꯠ ꯐꯝꯃꯤ꯫ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯁꯤꯀꯣ ꯅꯣꯏ ꯑꯅꯤ ꯆꯠꯈꯤꯕ ꯌꯥꯔꯔꯣꯏ꯫ ꯄꯨꯟꯁꯤꯕꯗꯨ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯕꯟ ꯂꯩꯇꯕꯤꯗꯣ ꯇꯧꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯔꯅꯤ ꯍꯥꯏꯗ ꯏꯪꯂꯤꯁꯇ ꯍꯥꯏꯖꯔꯤꯁꯦ ꯅꯪ ꯇꯥꯕꯤꯗ꯭ꯔꯕꯣ? ꯑꯁ ꯃꯥꯏ ꯀꯥꯔꯟꯁꯦ ꯍꯣ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯣꯏ ꯉꯥꯛ ꯐꯝꯃꯧꯀꯣ ꯑꯩꯁꯨ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯃꯤꯁ꯫ ꯅꯦꯟꯁꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨꯗ ꯔꯤꯇꯨꯗꯤ ꯃꯊꯃꯣꯏ ꯄꯦꯟꯖꯩ꯫ ꯁꯣꯝꯅ ꯇꯟꯖꯥ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯣ ꯀꯗꯔꯒ ꯍꯧꯔꯛꯂꯤ꯫ ꯀꯩꯅꯣ ꯃꯃꯥ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯊꯧ ꯏꯃꯥ ꯄꯨꯍꯜꯂꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯇꯨ ꯃꯉꯛꯇꯨ ꯈꯤꯇꯪ ꯊꯥꯡꯒꯠꯂꯞ ꯇꯧꯔꯒ ꯂꯥꯏꯟꯖꯕꯨ ꯀꯧꯅꯕ ꯇꯧꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯏꯪꯒꯤꯠꯇꯨ ꯈꯪꯕ ꯄꯨꯟꯁꯤꯕꯗꯣ ꯃꯔꯛ ꯐꯠ ꯊꯠꯂꯛꯂꯤ꯫ ꯃꯃꯥ ꯀꯧꯔꯅꯨ ꯌꯥꯔꯦ ꯂꯥꯏꯖꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯃꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯒꯨꯝꯕꯅꯤ꯫ ꯍꯦꯟꯕꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯔꯝꯃꯨ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯊꯛꯎꯔꯒꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯀꯗꯔꯗꯨꯗ ꯔꯤꯇꯨꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯃꯁꯥꯅ ꯕꯔꯕꯔ ꯄꯠꯊꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯍꯣꯏ ꯊꯧꯔꯣ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯁꯤꯁꯨ ꯅꯌꯨꯝꯅꯤ ꯀꯣꯏꯔꯨꯅꯨꯀꯣ꯫ ꯑꯌꯥꯕ ꯄꯤꯔꯛꯄꯒ ꯄꯨꯟꯁꯤꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯍꯦꯟꯕꯒ ꯔꯤꯇꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫
ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯥꯏꯖꯁꯨ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯇꯞꯅ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯌꯥꯝ ꯇꯞꯅ ꯑꯉꯥꯡ ꯆꯅꯄꯤ ꯂꯥꯏꯖꯗꯨ ꯃꯔꯣꯏ ꯁꯣꯏꯔꯝꯕꯅꯤ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯄꯨꯟꯁꯤꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯁꯥꯗꯣ ꯐ꯭ꯔꯤꯡ ꯆꯣꯡꯈꯠꯂꯦ ꯄꯥꯈꯠꯃꯟꯈꯤꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯈꯨꯠꯇꯨ ꯈꯖꯤꯛ ꯁꯣꯛꯈ꯭ꯔꯦ ꯑꯌꯣ ꯂꯥꯏꯖꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗꯣ ꯐꯠ ꯃꯦꯜꯂꯦ